Home Department tha asigi kunipan da thokiba order amagi matung ina ngase ayu pung 8 tagi 10 fauba pung 3 chupna curfew komthokhi amadi hairiba matam asida miyamna tongan ba maphamsingda ensang napi leinakhi police na lambi gi nakiyatta pot yolibasing amadi laiba lakpa miyamda SOP ngakna chatnaba thaurang singsu lokhatkhi Akiba phangna sandorakliba tamthiraba laisat COVID-19 asina maram oiraga MP Lesemba sana jawbana ngasi Narendra Modi gi laingakna sahi taret mapung pharakpagi thauronga mari lainana Samuro Kaithel da MP masamak laktuna miyamda face mask hand sanitizer oximeter amadi atai potlam sing the Energetic Youth Development Organization Samuro gi members sing da kusinakrai Masigi mathakta ngasi Kaithel phamba yabagi numit tabana ayuk pung taret tagi ayuki pung tara phauba Kaithel lambagi mafam sing haibadi Kaithel asigi akoibada organization gi member singna hida kapthokre Prime Minister Narendra Modi na luchingba NDA lengakna leibak asta palakpa chahi taret mapung pharakpa ningsing bagaloina na COVID-19 gi anisuba sapu lakpana hena awaba mayuk nariba miyam da BJP Manipur Pradesh ki mityang makhada tengbang yenthokpagi thauram sebahi sangathan gi saruk ama oina BJP Nambol Mandal na sinduna Nambol SC gi manungda leiba khul singda tengbang potlam sing BJP Manipur and Nagaland gi General Secretary in charge Avegiri BJP Manipur State Council के Executive Member TS Basanta BJP Nambol Mandal के President Salam Razamani ngasi haudokre ngasi BJP Imphal West District Committee के Secretary Pokhrambam Jiten gi mityang makhada Nikhil Bishnupriya Manipuri Youth Association gi President P Promeshor amadi Borobekra Youth Development Organization gi President Kaisam Ronelna India gi Prime Minister Narendra Modi na luchingba NDA na chahi taret mapung pharakpagi harauba amadi ningsingba phongdokpa oina Jeribam gi Borobekra GP amasung Zakrodhor GP gi miyamda face mask amadi sanitizer sing yenthok Puwari oiriba numit May 13 asibu Manipur gi miyamna Thangta Revival Day haina ningsing thauram pangthokadabani haina World Thangta Federation of India gi President Huidrom Prem Kumar na phongdokre May 13 na lakpada marfuni palak suba Thangta Revival Day ningsing thauram Huyen Lalong Thangta Association Yumnam Huidrom ni sinduna ngasi Asamba thauram amaga loina na SOP ngakna pangthokre thauram asigi manung channa Thangta Sanglen Yumnam Huidrom gi akoibada uchara kayamarum amasu thake Imphal West District ki manung chanba lamsang SG MLA amadi minister su oiramlaba lamdeng mayai laikai dagi wangkhaimiyum brajabidu ngasi ayuk COVID-19 na maram oiduna Imphal gi Siza Hospital da ngasi ayuk pung mari makhairom chatpada laikhidre mamang da mahakna tha sigi tarani panda masa nungairaktabadagi Rajmedi City da layeng naba pukhatki mathangi numit me tarama panda Siza Hospital da amuk puraktuna layeng chathaduna lakhibani All Manipur Working Journalist Union Amjogi President Oiramba Kaisampat Moirang Ningthau Leirak-tagi miyamna Dada Hemanta haina khangnaba Sagol Sem Hemanta COVID-19 na maram oiduna laikhidre mahakna hinglingai matamda Kangjoi Singsang Land of Jet haina mingthonba lairik amasu mahak masamakna iduna puthoklamki Sagol Sem Hemanta na laikhidabada Patriotic Writers Forum Manipur na awaba phongdorakli Haukiba pungkun mari asda India da COVID-19 positive oiba anoba miyoi lak ama lising phumanga ga changa yankai humdoi thingna kre haina Union Health Ministry na thadorakpa data amada khangalakle hairiba pungpham asida miyoi lising ahunga chamari humphuna laina asina maram oiduna laikhidre hauzik India gi oina apunba positive case masing crore ani lakh humdani pan lising marphutara mariga chanipan sukhibaga loinana sikhiba apunba migi masingna miyoi lakh ahum lising kunmanga ga chamapan humdani thoi sukre